ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯉꯁꯤꯗꯤ ꯆꯥꯎꯕ ꯃꯄꯨꯡ ꯐꯥꯔꯦ꯫ ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ꯫ ꯃꯄꯥ ꯈꯨꯗꯤꯡꯃꯛꯅ ꯃꯆꯥꯅꯨꯄꯤꯁꯤꯡꯕꯨ ꯅꯨꯡꯁꯤꯔꯤꯕ ꯑꯗꯨꯝꯅ ꯅꯣꯡꯃꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯗꯨꯅ ꯏꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯅ ꯍꯪꯉꯝꯃꯤ, "ꯕꯕꯥ, ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯕꯕꯥꯕꯨ ꯀꯞꯍꯟꯈꯤꯕ ꯌꯥꯎꯈꯤꯕ꯭ꯔꯥ?" ꯑꯩꯅ ꯍꯥꯏꯈꯤ, "ꯍꯣꯏ, ꯅꯍꯥꯛꯅ ꯑꯩꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯞꯍꯟꯈꯤ." ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯑꯁꯤ ꯇꯥꯕꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯗꯨꯅ ꯏꯉꯛ ꯉꯛꯅ ꯍꯪꯂꯛꯂꯝꯃꯤ, "ꯕꯕꯥ, ꯑꯩꯃꯛꯅ ꯕꯕꯥꯕꯨ ꯀꯞꯍꯟꯈꯤꯕ꯭ꯔꯥ? ꯀꯔꯝꯕ ꯃꯇꯝꯗ ꯀꯞꯍꯟꯈꯤꯕꯅꯣ?" ꯑꯩꯅ ꯈꯨꯝꯈꯤ, "ꯏꯆꯥꯅꯨꯄꯤ, ꯅꯍꯥꯛꯅ ꯑꯩꯕꯨ ꯀꯞꯍꯟꯈꯤ꯫ ꯅꯍꯥꯛꯅ ꯈꯨꯎ ꯑꯃꯗꯤ ꯅꯈꯨꯠꯀ ꯁꯟ ꯁꯥꯅ ꯆꯠꯄ ꯉꯝꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯍꯥꯛꯇꯤ ꯅꯍꯥꯛꯀꯤ ꯅꯥꯇꯣꯟ ꯐꯥꯎꯕ ꯁꯦꯟꯅꯕ ꯉꯝꯖꯗ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯍꯥꯛꯅ ꯑꯩꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯞꯍꯟꯈꯤ꯫ ꯑꯩꯅ ꯃꯇꯝ ꯑꯗꯨꯗ ꯅꯍꯥꯛꯉꯣꯟꯗ ꯆꯥꯡꯌꯦꯡ ꯑꯃꯈꯛ ꯇꯧꯈꯤ." ꯏꯆꯥꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯕꯕꯥ, ꯑꯩꯉꯣꯟꯗ ꯀꯔꯝꯕ ꯆꯥꯡꯌꯦꯡꯅꯣ? ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯌꯨ." ꯑꯩꯅ ꯍꯥꯏꯈꯤ, "ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯅꯍꯥꯛꯀꯤ ꯅꯃꯥꯡꯗ ꯄꯩꯁꯥ, ꯁꯥꯟꯅꯔꯕ ꯄꯣꯠ ꯑꯃ ꯑꯃꯁꯨꯡ ꯀꯂꯝ ꯍꯥꯏꯕꯗꯤ ꯄꯦꯟ ꯑꯃ ꯑꯍꯨꯝ ꯑꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯊꯝꯈꯤ꯫ ꯑꯗꯨꯒ ꯑꯩꯅ ꯈꯪꯕ ꯄꯥꯝꯈꯤ, ꯄꯣꯠ ꯑꯍꯨꯝ ꯑꯁꯤꯗꯒꯤ ꯅꯍꯥꯛ ꯀꯔꯝꯕ ꯂꯧꯈꯠꯄꯅꯣ, ꯀꯔꯝꯕ ꯈꯟꯕꯅꯣ ꯍꯥꯏꯕ ꯑꯗꯨ ꯑꯩꯅ ꯈꯪꯅꯤꯡꯈꯤ꯫ ꯑꯗꯨꯒ ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯁꯨ ꯈꯪꯅꯤꯡꯈꯤ꯫ ꯃꯔꯝꯗꯤ ꯑꯩꯅ ꯈꯪꯕ ꯄꯥꯝꯈꯤ, ꯅꯍꯥꯛꯅ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗ ꯀꯔꯝꯕ ꯄꯣꯠꯁꯛꯄꯨ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯅ ꯂꯧꯒꯗꯕꯒꯦ ꯍꯥꯏꯕ ꯑꯗꯨ꯫ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯄꯩꯁꯥꯕꯨ ꯈꯜꯂꯦ, ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛꯅ ꯄꯩꯁꯥ, ꯃꯥꯜ, ꯗꯧꯂꯠ ꯈꯨꯗꯤꯡꯃꯛꯄꯨ ꯑꯄꯥꯝꯕ ꯄꯣꯛꯏ ꯍꯥꯏꯕꯗꯨ ꯑꯩꯅ ꯈꯟꯒꯅꯤ꯫ ꯑꯗꯨꯒ ꯅꯍꯥꯛꯅ ꯀꯂꯝꯕꯨ ꯍꯥꯏꯕꯗꯤ ꯄꯦꯟꯕꯨ ꯂꯧꯈꯠꯂꯦ, ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯗ ꯅꯍꯥꯛ ꯄꯨꯛꯅꯤꯡ ꯆꯪꯏ ꯍꯥꯏꯅ ꯂꯧꯒꯅꯤ꯫ ꯑꯗꯨꯒ ꯁꯥꯟꯅꯅꯤꯡꯉꯥꯏꯒꯤ ꯄꯣꯠ ꯑꯁꯤꯕꯨ ꯂꯧꯈꯠꯂꯕꯗꯤ ꯅꯍꯥꯛ ꯍꯌꯦꯡ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗ ꯁꯥꯟꯅꯕꯗ, ꯄꯨꯟꯁꯤ ꯅꯨꯡꯉꯥꯏꯅ ꯂꯦꯟꯊꯣꯛꯄꯗ ꯊꯋꯥꯏ ꯌꯥꯎꯏ ꯍꯥꯏꯕ ꯑꯩꯅ ꯈꯟꯒꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯆꯥꯅꯨꯄꯤ ꯑꯗꯨꯅ ꯍꯪꯂꯛꯏ, "ꯕꯕꯥ, ꯑꯩꯅ ꯀꯔꯤ ꯇꯧꯈꯤꯕꯒꯦ? ꯑꯩꯅ ꯀꯔꯝꯕ ꯄꯣꯠꯄꯨ ꯂꯧꯈꯠꯈꯤꯕꯒꯦ?" ꯑꯩꯅ ꯍꯥꯏꯈꯤ, "ꯏꯆꯥꯅꯨꯄꯤ, ꯑꯩꯅ ꯆꯥꯡꯌꯦꯡ ꯑꯗꯨ ꯅꯍꯥꯛꯀꯤ ꯑꯄꯥꯝꯕ ꯑꯗꯨꯈꯛ ꯈꯪꯅꯕꯒꯤꯗꯃꯛ ꯇꯧꯕꯅꯤ꯫ ꯅꯍꯥꯛ ꯃꯐꯝ ꯑꯃꯗ ꯀꯨꯏꯅ ꯐꯝꯗꯨꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯣꯠꯂꯝ ꯑꯍꯨꯝ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯑꯃꯃꯝꯇ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯅ ꯂꯥꯞꯅ ꯐꯝꯗꯨꯅ ꯅꯍꯥꯛꯅ ꯀꯔꯝꯕ ꯄꯣꯠꯄꯨ ꯈꯟꯕꯒꯦ ꯍꯥꯏꯕ ꯑꯗꯨ ꯇꯨꯃꯤꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯅꯍꯥꯛ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯁꯟ ꯁꯥꯗꯨꯅ ꯇꯞꯅ ꯇꯞꯅ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯍꯥꯛꯅ ꯄꯣꯠ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯍꯥꯛꯅ ꯑꯃꯨꯛꯅ ꯄꯩꯁꯥꯗ ꯌꯦꯡꯉꯤ, ꯑꯃꯨꯛꯅ ꯀꯂꯝꯗ ꯌꯦꯡꯉꯤ, ꯑꯃꯨꯛꯅ ꯁꯥꯟꯅ ꯄꯣꯠ ꯑꯗꯨꯗ ꯌꯦꯡꯉꯤ꯫ ꯄꯣꯠꯁꯛ ꯑꯍꯨꯝ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯍꯥꯛꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯄꯣꯠ ꯑꯍꯨꯝ ꯑꯗꯨꯕꯨ ꯅꯈꯨꯠꯇꯨꯒ ꯄꯨꯜꯂꯞ ꯅꯥꯀꯜ ꯑꯃꯗ ꯊꯩꯖꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯍꯥꯛꯅ ꯁꯟ ꯁꯥꯗꯨꯅ ꯇꯞꯅ ꯇꯞꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯏꯊꯥꯅꯨꯡꯗ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯈꯟꯈꯤ, ꯄꯣꯠꯁꯛ ꯑꯍꯨꯝ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯑꯩꯕꯨ ꯃꯔꯨ ꯑꯣꯏ ꯍꯥꯏꯅ ꯈꯟꯗꯨꯅ ꯅꯍꯥꯛꯅ ꯑꯩꯕꯨ ꯈꯟꯈꯤ꯫ ꯌꯦꯡꯉꯨ ꯏꯆꯥꯅꯨꯄꯤ, ꯑꯗꯨꯒꯤ ミꯀꯨꯞ ꯑꯗꯨ, ꯑꯗꯨꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩ ꯈꯥꯡꯕ ꯉꯝꯗꯅ ꯀꯞꯈꯤ꯫ ꯃꯇꯝ ꯑꯗꯨꯅꯤ ꯏꯆꯥꯅꯨꯄꯤ, ꯅꯍꯥꯛꯅ ꯑꯩꯕꯨ ꯈꯥꯡꯕ ꯉꯝꯗꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯞꯍꯟꯈꯤꯕ꯫ ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ, ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯑꯜꯂꯥꯍ ꯔബ്ꯕꯨꯜ ꯏज्ꯖꯠꯅ ꯃꯁꯤꯒꯤ ꯗꯨꯅꯤꯌꯥ ꯑꯁꯤꯗ ꯑꯜꯂꯥꯍ ꯄꯥꯛꯅ ꯈꯨꯗꯤꯡꯃꯛ ꯄꯤꯕꯤꯔꯦ꯫ ꯄꯩꯁꯥ, ꯃꯥꯜ, ꯗꯧꯂꯠ, ꯑꯔꯪ ꯑꯔꯥꯛ ꯂꯣꯏꯕ ꯅꯥꯏꯕ ꯁꯪꯁꯥꯔ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯤꯕꯤꯔꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯄꯤꯕꯤꯔꯤꯕ ꯅꯤꯌꯥꯃꯠ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯔꯛꯇ ꯊꯝꯕꯤꯔꯦ꯫ ꯑꯗꯨꯒ ꯑꯜꯂꯥꯍꯗꯤ ꯌꯦꯡꯂꯤ ꯑꯩꯈꯣꯏꯕꯨ, ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯄꯣꯠꯁꯛꯄꯨ ꯈꯟꯕꯒꯦ? ꯗꯨꯅꯤꯌꯥꯕꯨ ꯈꯜꯂꯤꯕ꯭ꯔꯥ, ꯃꯥꯜ ꯗꯧꯂꯠꯄꯨ ꯈꯜꯂꯤꯕ꯭ꯔꯥ, ꯑꯔꯪ ꯑꯔꯥꯛ ꯃꯌꯥꯝ ꯑꯁꯤꯕꯨ ꯈꯜꯂꯤꯕ꯭ꯔꯥ? ꯀꯔꯝꯕꯕꯨ ꯑꯩꯈꯣꯏꯅ ꯈꯟꯕꯅꯣ, ꯀꯔꯝꯕꯕꯨ ꯄꯥꯝꯕꯅꯣ ꯍꯥꯏꯕꯗꯨ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯌꯦꯡꯕꯤꯔꯤ꯫ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯌꯦꯡꯕ ꯄꯥꯝꯃꯤ ꯃꯍꯥꯛꯅ ꯄꯤꯕꯤꯔꯤꯕ ꯅꯤꯌꯥꯃꯠ ꯃꯌꯥꯝ ꯑꯁꯤꯗ ꯗꯨꯅꯤꯌꯥꯗ ꯂꯨꯞꯇꯨꯅ ꯂꯩꯕ ꯄꯥꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯜꯂꯥꯍꯕꯨ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯕ ꯑꯗꯨ꯫ ꯑꯜꯂꯥꯍꯅ ꯄꯥꯝꯃꯤ ꯅꯈꯣꯏꯅ ꯗꯨꯅꯤꯌꯥꯗ ꯂꯩꯔꯤꯕ ꯃꯥꯜ ꯗꯧꯂꯠ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯁꯤꯕꯨ ꯅꯥꯀꯟ ꯑꯃꯗ ꯏꯟꯊꯣꯛꯇꯨꯅ ꯊꯝꯂꯒ ꯑꯜꯂꯥꯍꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯄꯥꯝꯕ꯭ꯔꯥ?
अल्लाहबु खनब्रा हाइबा अदु यंगबा पामी नुंगसिरबे चिरिनाउसिंग लोइबा नाइबा दुनिया की माल दौलत अरंग अराक नुंगाइबा खुदिंगमक असिबु नाकन नमदि इंथोक्तुना थमलगा अखोय अल्लाहबु खनसि अल्लाहबु नुंगसिसि अल्लाहबु पामसि अल्लाहना हाइबा खक्ता इंदुना पुंसी सिलेनबा होनसि अल्लाह अमसुंग महाकि नुंगसिबा हबीब रसूल सल्लल्लाहु अलैहि वसल्लम की अपाम्बद पुंसी सिलेनबा कन्न होनमिनसि।